ꯆꯥꯐꯨꯔꯧꯅꯦ ꯍꯦ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯆꯥꯐꯨꯔꯧ ꯁꯤꯂ ꯏꯔꯨꯁꯣ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯗꯤ ꯏꯪꯒꯤꯠꯇ ꯇꯧꯈꯤꯕꯅꯦꯕ ꯏꯪꯒꯤꯠꯇ ꯈꯪꯅꯁꯦ Hello guys, welcome back to my channel. Ngasidi aigi nungsizarba viewer amadi subscribers singna mamangaidagi matam kuinadagi haitare aina hek interview toba horpodagi mama palhaibi mama mema koi patabi sabi mama mayamna interview lobiro mama go wari watai toga mayambu pelhanbi haina ngasi phawga comment da haiduna lakuni adu ngasidi koi taingoga koi che sofia gana haitare wanina mama koi palhaibi se se sofia yum da leire lao haina kolaga ayo phamsida mama im nakta selakpane haitare adu yam nungai adu ngasidi mama ga thengnabse ane adu mama ji hujik nari kholi aduna mama ji unabi yaroi kholoi hana matam chana dum yei thola kone wo mama adu hujik mama gi wahang pahang tawdingi da kwa mama na matam sangna na duna lei se kari leina no adu myam da share tawbi mo mai amu khuram jari ai se khana okse yang ngai taba adugi khan ausi gi ai yeng yen ti doctor ma ya no ai yeng endoscopy la wi kai shu thoi do vocal cord ta ti so lai ti hai ba adai ta ai na tauri si ti ai sao hu ju je government dance college gi wa jani ai lecturer wi lai ja ba ni la ba khong ba nga ba su le liep ta bi adai gi film mai amne na khang bi dong ga ni ai iro la ba khong ba aduna kari soi ga no ai su khang de adagi karin te tau da ban mi su yawi adagi yak no ai ta ba ngak ma se su thok thok da ban mi su yawi adagi hujik su aina ta haning ba dai lo aina khang je ru hai je ru ba wa za ru ma ya aina tam je ru punam ma tu kitang aina ta haning ba awong si da hektar ta ba aduna ai no hai je dia tu ma si ai sang fa adu mana su tamu na se do ai na silat zare ai mai ampun ato krom jari ya no ai mama ado khoi mama su kwa ngasi mama gu na phangje bse sai ngai se aduna khoi mama du sum wahang phang kha lak se ke ado khoi mama na khoi film je sum film da matam sang sum yang se ba do lai da ado sum mama je khoi film da na ta bhai ta tongan do khoi Facebook adagi khoi youth sing da hai ta ikhalak liba na ha jing ji da mama gi oba khoi role je yamna nungai ba role mo oi ba hai tare haidi kani viral jam set pa mama gi matek haidi mama na phatabi wangang ba kitang da dialogue ha ga su adagi yam sat le hai tare mama gi dialogue aina ju isamak so ai video da su mama gi dialogue phachaw so sum hapsai ba sem tam da ba ade ang ngai ja ba ado mama je phatabi da sari je masi mama gi kano je ai gi choice na te masi ai ya ba mana te ai gi choice na te haidi any script ama pirak ba kaino ma ai bo hai pirak ba kanda ina ai di role je ai na trati adu do han je isilau ki je te maya na kari de kino khang de ai di isa rela ta yam phaza wa sim de yam pheu ko yam phaza ni adu ga hekta somda phatabi hai na belen somda loi sakhre adu aphabi yam sare I theater de ti ai di ai na kappa ai aphabi saba tragedy role da ngak ne ai na award phungi ti theater da adu ga film gi isiti khangdre hekta phatabi da ba hai adu na ai ju scale je he hai ga do je he som zat khare pa sini ko mai ko ngai se le ado khoi mama sum kano se ado kano film ni na ta ko sum kano tungari watai wana to se sam hai ta ko ado mama gi pusi da ko sahi di bi ngai ti matam da gi ko mama je sum art kilam ji sum pam pra mai to has sidi ima pum agi hanga sida su na ina kapai e tu ni hanga hai sida dai o ina pam ja ba adaki mase khanau no hai te ko ai content je ado mina su hai nei inborn ma gi quality khara yaw draga dia koi artist oi ba adaki ina tawning nge na pam je na su he ya da ba taw do khang de ma si so na ai isor bu na thaga jari bu sembi do ma pu kita ngai no pina pira pa ma le ko kai no ma ina script ama he hu ba da so na script sige analysis character analysis kari no hai bu se
ꯑꯩꯁꯦ ꯃꯤꯠ ꯍꯥꯏꯗ ꯎꯏꯁꯜꯂꯒ ꯑꯩꯅ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯇꯧꯕꯗꯩꯗ ꯎꯕ ꯉꯝꯕ ꯍꯦꯛꯇ ꯑꯗꯨꯝ ꯑꯗꯒꯤ ꯑꯣꯖꯥ ꯒꯨꯔꯨ ꯑꯍꯜ ꯂꯃꯟ ꯑꯁ ꯂꯥꯏꯔꯤꯛ ꯑꯣꯏꯈ꯭ꯔꯕ ꯃꯌꯥꯝꯁꯨ ꯂꯣꯏ ꯁꯝꯅꯖꯍꯧꯋꯤ ꯑꯩꯗꯤ ꯑꯗꯨꯅ ꯌꯥꯝ ꯉꯠꯂꯤꯉꯩ ꯑꯩ ꯍꯥꯏꯁꯦ ꯍꯪꯒꯥꯗꯒꯤ ꯍꯧꯅ ꯑꯩ ꯇꯧꯖꯔꯛꯑꯦꯕ ꯑꯥꯔꯠꯁꯦ ꯑꯗꯣ ꯃꯃꯥꯁꯦ ꯍꯧꯖꯤꯛ ꯏꯆꯥꯗꯤ ꯀꯌꯥ ꯁꯨꯔꯕꯅꯣ ꯏꯆꯥꯅꯨꯄꯤ ꯑꯅꯤꯅꯤ ꯏꯆꯥꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯃ ꯏꯆꯥꯅꯨꯄꯥ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯈꯅꯥꯎ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯤꯀꯣ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯏꯆꯥꯅꯨꯄꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯑꯩ ꯏꯊꯟꯇ ꯂꯩ ꯃꯃꯥ ꯃꯊꯟꯇ ꯍꯧꯖꯤꯛ ꯂꯩ ꯑꯣ ꯑꯗꯨꯗꯤ ꯉꯁꯤꯁꯦ ꯃꯃꯥꯁꯦ ꯑꯩꯅ ꯁꯣꯏ ꯄꯦꯜꯍꯟꯖꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯃꯃꯥꯁꯦ ꯐꯤꯂꯝꯗꯗꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯐꯠꯇꯕꯤꯒꯤ ꯔꯣꯜꯗ ꯎꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯊꯃꯣꯏꯁꯦ ꯀꯔꯝꯕ ꯊꯃꯣꯏꯅꯣ ꯍꯥꯏꯕꯗꯨꯁꯨ ꯉꯁꯤ ꯃꯌꯥꯝꯅꯁꯨ ꯁꯣꯏꯗꯅ ꯈꯪꯅꯕ ꯍꯣꯠꯅꯖꯒꯦ ꯃꯃꯥꯁꯦ ꯌꯥꯝꯅ ꯐꯩ ꯍꯥꯏꯕꯗꯣ ꯑꯗꯣ ꯃꯃꯥꯒꯤ ꯄꯨꯟꯁꯤꯗꯀꯣ ꯍꯥꯏꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯥꯁꯦ ꯐꯠꯇꯕꯤꯗ ꯎꯏꯀꯣ ꯃꯌꯥꯝꯅꯗꯤ ꯑꯗꯨ ꯃꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕꯁꯦ ꯀꯔꯝꯕ ꯊꯕꯛꯅ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕ ꯑꯣꯏꯒꯦꯔꯥ ꯁꯥ ꯉꯥ ꯑꯣꯏꯒꯦꯔꯥ ꯍꯥꯏꯗꯤ ꯀꯔꯝꯕ ꯁꯤꯆꯨꯋꯦꯁꯟ ꯃꯥꯒꯤ ꯇꯥꯟꯖꯥ ꯍꯥꯏꯇꯥꯔꯦ ꯃꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯇꯥꯟꯖꯥꯁꯦ ꯀꯔꯝꯕ ꯇꯥꯟꯖꯥꯅꯣ ꯉꯥꯏꯈꯣꯀꯣ ꯇꯥꯟꯖꯥ ꯅꯠꯇꯕ ꯑꯩꯅ ꯑꯩꯒꯤ ꯂꯥꯏꯐ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕꯗꯤ ꯀꯣ ꯑꯩꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨꯗꯨꯕꯨꯗꯤ ꯂꯩꯖꯈ꯭ꯔꯦꯀꯣ ꯑꯩꯒꯤ ꯇꯥꯏꯕꯪꯁꯦ ꯊꯥꯕꯤꯔꯛꯄꯅꯤ ꯑꯗꯨꯒꯤ ꯃꯊꯪ ꯇꯥꯔꯛꯄꯗꯗꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯅꯤꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯂꯣꯏꯅꯅ ꯑꯆꯨꯝꯕ ꯍꯥꯏꯕ ꯄꯣꯠꯁꯛꯁꯦ ꯑꯆꯨꯝꯕꯁꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯌꯥꯝ ꯄꯥꯝꯖꯕ ꯑꯗꯨꯒ ꯑꯔꯥꯟꯕ ꯍꯥꯏꯗꯤ ꯑꯔꯥꯟꯕ ꯅꯠꯇꯕ ꯑꯣꯏꯗꯕꯁꯤꯗꯤ ꯑꯩ ꯇꯥꯕ ꯐꯥꯎ ꯄꯥꯝꯗꯦ ꯑꯗꯨꯒ ꯑꯆꯨꯝꯕ ꯍꯥꯏꯕꯁꯤꯁꯨ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯑꯣ ꯑꯆꯨꯝꯕ ꯊꯕꯛ ꯇꯧꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯗꯤ ꯃꯃꯥ ꯌꯥꯝꯅꯗꯕ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯩꯈꯣꯏ ꯃꯃꯥꯅꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯖꯕ ꯆꯥꯅꯤꯡꯕ ꯆꯤꯟꯖꯥꯛꯁꯤꯅ ꯀꯩꯅꯣ ꯑꯩꯁꯦ ꯆꯥꯕꯗꯤ ꯑꯩꯁꯦ ꯌꯥꯝ ꯀꯦꯊꯣꯛꯑꯦꯕ ꯃꯔꯝꯗꯤ ꯏꯃꯥꯅ ꯏꯄꯥꯅ ꯑꯩꯁꯦ ꯅꯨꯄꯤ ꯏꯊꯟꯇ ꯑꯣꯏꯅ ꯇꯧꯗꯅ ꯑꯗꯨꯅ ꯄꯤꯛꯏꯉꯩꯗ ꯍꯧꯅ ꯑꯩ ꯉꯥꯁꯦ ꯌꯥꯝ ꯄꯥꯝꯕ ꯉꯥꯁꯦ ꯉꯥ ꯊꯣꯡꯕ ꯃꯛꯇꯗ ꯉꯥ ꯑꯃ ꯇꯥꯎꯏ ꯑꯗꯨꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯏꯊꯛ ꯊꯣꯡꯕ ꯏꯈꯥ ꯊꯣꯡꯕ ꯑꯩꯒꯤ ꯁ꯭ꯇꯥꯐꯀꯤ ꯀꯥꯡꯕꯨ ꯃꯌꯥꯝꯅ ꯉꯥ ꯆꯥꯗ꯭ꯔꯕꯣ ꯉꯥ ꯂꯩꯇ꯭ꯔꯕꯣ ꯉꯥ ꯆꯥꯃꯟꯗꯅ ꯅꯥꯔꯕꯅꯤꯅ ꯈꯅꯥꯎꯗꯣ ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩ ꯉꯥꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯑꯣꯏꯔꯛꯄꯁꯤꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯆꯝꯐꯨꯠꯅ ꯍꯦꯟꯅ ꯄꯥꯝꯃꯛꯑꯦ ꯆꯝꯐꯨꯠꯅ ꯑꯗꯣ ꯃꯃꯥꯅ ꯄꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯖꯕ ꯉꯥꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯅꯤꯡꯕ ꯉꯥꯁꯦ ꯀꯩ ꯉꯥꯅꯣ ꯍꯧꯖꯤꯛꯇꯤ ꯐꯪꯗ꯭ꯔꯦꯗ ꯀꯩ ꯉꯥꯅꯣ ꯃꯩꯇꯩ ꯁꯔꯦꯡ ꯃꯩꯇꯩ ꯁꯔꯦꯡ ꯀꯩꯗꯧ ꯐꯪꯉꯣꯏꯗꯣꯏꯅꯣ ꯑꯗꯣ ꯑꯁꯤꯒꯤ ꯃꯃꯥ ꯅꯆꯥꯅ ꯁꯣꯏꯗꯅ ꯃꯃꯥꯅ ꯆꯥꯅꯤꯡꯉꯤꯕ ꯉꯥ ꯁꯔꯦꯡꯁꯦ ꯉꯁꯤ ꯅꯆꯥꯅ ꯂꯩꯔ ꯏꯃꯥꯗ ꯈꯨꯗꯣꯜ ꯇꯝꯖꯔꯝꯒꯅꯤ ꯍꯣꯔꯦꯟ ꯂꯩꯔꯛꯄꯗ ꯍꯥꯏꯇꯥꯔꯦ ꯑꯁꯤ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯃꯃꯥ ꯑꯩꯈꯣꯏ ꯃꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕꯁꯦ ꯃꯃꯥ ꯕꯕꯥꯅꯤ ꯍꯥꯏꯕ ꯂꯩꯔꯤꯕ ꯃꯃꯥ ꯕꯕꯥꯁꯦ ꯂꯩꯇ꯭ꯔꯦ ꯑꯝꯇ ꯂꯩꯈꯤꯗ꯭ꯔꯦ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯣ ꯃꯃꯥ ꯕꯕꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯅꯤꯡꯉꯤꯕ ꯃꯊꯦꯜꯁꯤꯗꯤ ꯀꯩꯅꯣ ꯃꯃꯥ ꯑꯩꯒꯤ ꯕꯕꯥꯁꯦ ꯎꯇꯤ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯒꯤ ꯑꯩꯒꯤ ꯃꯃꯥꯁꯨ ꯑꯩꯗꯧꯅ ꯉꯥ ꯌꯥꯝ ꯄꯥꯝꯃꯤ ꯑꯗꯨꯅ ꯑꯗꯨꯝ ꯃꯃꯥꯅ ꯂꯩꯔꯝꯗꯥꯏ ꯅꯥꯕ ꯍꯧꯔꯛꯄꯁꯤꯐꯥꯎ ꯑꯩ ꯉꯥ ꯌꯣꯛꯑꯒ ꯊꯝꯃꯤ ꯑꯗꯒꯤ ꯃꯃꯥꯒꯤꯗꯃꯛꯇ ꯏꯃꯥꯒꯤꯗꯃꯛꯇ ꯉꯥꯁꯦ ꯄꯤꯁ ꯇꯥꯎꯔꯒ ꯃꯥꯒꯤ ꯇꯥꯎꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝꯅꯕꯨ ꯐꯥꯒꯤ ꯇꯧꯋꯤ ꯏꯁ ꯀꯩꯅꯣꯅꯦ ꯏꯆꯦꯅ ꯇꯧꯔꯤꯁꯤ ꯏꯅꯦꯅ ꯇꯧꯔꯤꯁꯤꯕꯨ ꯑꯩꯈꯣꯏ ꯐꯥꯎ ꯉꯝꯃꯣꯏꯅꯦ ꯑꯗꯨꯝ ꯑꯍꯟꯒꯤ ꯉꯥ ꯌꯥꯝ ꯄꯥꯝꯈꯤꯌꯦ ꯑꯩꯒꯤ ꯏꯃꯥꯗꯣ ꯑꯗꯒꯤ ꯕꯕꯥꯁꯤꯅ ꯎꯇꯤ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯣ ꯅꯆꯥꯅ ꯁꯤꯀꯣ ꯃꯃꯥꯗꯤ ꯏꯃꯥꯒꯨꯝꯕꯅꯤꯀꯣ ꯑꯗꯨꯝ ꯃꯆꯥ ꯑꯗꯨꯝ ꯍꯥꯏꯖꯒꯦꯀꯣ ꯑꯗ ꯑꯩꯈꯣꯏ ꯃꯃꯥꯅ ꯄꯥꯝꯖꯈꯤꯕ ꯉꯥ ꯑꯗꯒꯤ ꯃꯃꯥꯅ ꯄꯥꯝꯕ ꯉꯥ ꯁꯔꯦꯡ ꯀꯣ ꯑꯗꯒꯤ ꯃꯃꯥꯅ ꯄꯥꯝꯕ ꯎꯇꯤ ꯑꯍꯨꯝꯁꯦ ꯑꯍꯨꯝꯁꯦ ꯑꯩ ꯏꯃꯥꯅ ꯁꯤ ꯈꯨꯗꯣꯜ ꯇꯝꯖꯒꯦꯕꯀꯣ ꯑꯗ ꯎꯇꯤꯁꯦ ꯀꯩ ꯃꯈꯜꯒꯤ ꯎꯇꯤꯅꯣ ꯍꯥꯏꯕꯤꯌꯨꯅꯦ ꯃꯃꯥ ꯎꯇꯤꯗꯤ ꯑꯦꯅꯤ ꯑꯗꯨꯝ ꯌꯥꯏꯌꯦ ꯑꯦꯅꯤ ꯑꯗꯨꯝ ꯎꯇꯤ ꯌꯥꯕꯀꯣ ꯑꯁꯪꯕ ꯎꯇꯤꯁꯦ ꯄꯥꯡꯈꯣꯛꯂꯥꯒꯤ ꯑꯁ ꯌꯥꯝ ꯄꯥꯝ ꯆꯥꯛꯏ ꯑꯗꯨꯗꯤ ꯎꯇꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯀꯩ ꯃꯃꯥ ꯇꯧꯖꯧꯒꯦ ꯃꯃꯥ ꯍꯥꯏꯗꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯑꯗꯨꯝ ꯃꯔꯣꯏ ꯈꯔ ꯑꯗꯨꯝ ꯃꯪꯒꯟ ꯈꯔ ꯑꯗꯒꯤ ꯆꯦꯡ ꯑꯩꯈꯣꯏ ꯁꯨꯄꯔ ꯅꯠꯇꯕ ꯑꯗꯨꯒ ꯇꯧꯔꯒ ꯎꯇꯤ ꯑꯩ ꯊꯣꯡꯕꯁꯨ ꯌꯥꯝ ꯍꯩ ꯉꯥ ꯊꯣꯡꯕꯁꯨ ꯍꯩ ꯎꯇꯤ ꯊꯣꯡꯕꯁꯨ ꯍꯩ ꯊꯣꯡ ꯊꯥꯛꯄ ꯌꯥꯝ ꯍꯩ ꯑꯗꯣ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯇꯜꯂꯦꯗ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤꯁꯦ ꯍꯥꯏꯗꯤ ꯉꯁꯤ ꯑꯍꯥꯟꯕ ꯊꯦꯡꯅꯕꯅꯦ ꯃꯃꯥ ꯄꯥꯜꯍꯩꯕꯤꯁꯦ ꯃꯃꯥ ꯃꯦꯝꯕꯁꯦꯀꯣ ꯑꯗꯣ ꯃꯃꯥ ꯄꯥꯜꯍꯩ ꯃꯃꯥ ꯑꯁꯦꯡꯕ ꯃꯤꯡꯁꯦ ꯄꯥꯜꯍꯩꯕꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯒꯤ ꯀꯣꯏꯁꯟ ꯍꯪꯉꯛꯄꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯄꯨꯟꯁꯤꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯇꯥꯏꯇꯜꯅꯤ ꯄꯥꯜꯍꯩꯕꯤ ꯑꯩꯅ ꯐꯤꯂꯝ ꯀꯩꯅꯣꯗꯣ ꯃꯩꯆꯥꯛ ꯍꯥꯏꯕ ꯐꯤꯂꯝꯁꯦ ꯀꯨꯝꯕ ꯁꯦꯂꯨꯂꯣꯏꯗ ꯐꯤꯂꯝꯅꯤ
ꯑꯩꯒꯤ ꯁꯦꯂꯨꯂꯣꯏꯗꯇ ꯑꯍꯥꯟꯕꯅꯤ ꯑꯗꯨꯏ ꯃꯃꯥꯡ ꯚꯤꯗꯤꯑꯣ ꯀꯩꯀꯩ ꯌꯥꯝꯅ ꯑꯗꯨꯝ ꯍꯦꯛ ꯐꯤꯂꯝꯁꯤꯗꯤ ꯃꯇꯝꯒꯤ ꯇ꯭ꯔꯦꯟ ꯚꯤꯗꯤꯑꯣꯗꯒꯤ ꯀꯔꯤꯗꯒꯤ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯃꯊꯪꯁꯦ ꯑꯗꯒꯤ ꯁꯦꯂꯨꯂꯣꯏꯗꯁꯨ ꯑꯩ ꯐꯅꯌꯥꯝ ꯀꯨꯝꯃꯤ ꯑꯗꯩꯗ ꯍꯧꯖꯤꯛꯀꯤ ꯄꯥꯂꯤꯒꯤ ꯏꯁꯥ ꯇꯧꯔꯤꯁꯦ ꯃꯩꯆꯥꯛ ꯆꯥꯛꯁꯦ ꯃꯣꯏꯅ ꯌꯥꯝꯅ ꯑꯩꯉꯣꯟꯁꯤꯗ ꯌꯥꯝ ꯀꯤꯅ ꯂꯥꯛꯄꯅꯦ ꯑꯍꯜ ꯂꯃꯟ ꯑꯣꯖꯥ ꯒꯨꯔꯨ ꯂꯩꯈꯤꯗꯕꯁꯨ ꯌꯥꯎꯔꯦ ꯑꯩ ꯄꯟꯖꯔꯔꯣꯏꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯦꯕꯂꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯅ ꯆꯪꯉꯛꯑꯒ ꯁꯦ ꯍꯥꯏꯔꯒ ꯑꯩꯒꯤ ꯔꯣꯜꯁꯦ ꯑꯩꯅ ꯌꯥꯔꯛꯑꯣꯏꯗꯕ ꯅꯤꯡꯖꯥꯠꯅꯤꯗ ꯃꯣꯏ ꯈꯔ ꯇ꯭ꯔꯥꯏ ꯇꯧꯔꯨꯕꯗ ꯆꯥꯟꯅꯗ꯭ꯔꯦꯅ ꯇꯨꯃꯤꯟꯅ ꯍꯥꯏꯌꯦ ꯑꯩꯅ ꯍꯦ ꯑꯥꯔꯠꯇꯕꯨ ꯑꯗꯨꯗꯤ ꯑꯁ ꯑꯗꯨꯒꯤ ꯔꯣꯜꯗꯨꯗꯤ ꯐꯖꯗꯦ ꯑꯩ ꯇꯜꯂꯤ ꯑꯗꯨꯗꯤ ꯑꯩ ꯇꯧꯒꯦꯅ ꯑꯩꯅ ꯌꯥꯕꯅꯦꯕ ꯃꯣꯏ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯗꯒꯤꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯑꯩꯅ ꯉꯝꯖꯕ ꯈꯔ ꯇꯧꯈꯤꯕꯅꯦ ꯑꯗꯣ ꯃꯗꯒꯤꯗꯤ ꯍꯦꯛꯇ ꯄꯦꯄꯔꯗ ꯀꯔꯤꯗ ꯐꯤꯂꯝꯁꯤ ꯔꯤꯂꯤꯁ ꯇꯧꯕꯗꯩ ꯄꯥꯂꯩꯕꯤ ꯉꯁꯤꯐꯥꯎ ꯑꯉꯥꯡ ꯃꯆꯥ ꯀꯅꯥꯏ ꯆꯤꯡꯗ ꯃꯥꯟꯗ ꯏꯆꯜꯂꯤ ꯃꯌꯥꯝꯁꯦ ꯆꯤꯡꯃꯤꯁꯤꯡꯅꯁꯨ ꯄꯥꯂꯩꯕꯤ ꯉꯥꯛꯇ ꯑꯩꯒꯤ ꯃꯤꯡ ꯑꯁꯦꯡꯕ ꯃꯦꯝꯃ ꯄꯥꯂꯩꯕꯤꯁꯤꯅ ꯑꯩꯒꯤ ꯇꯥꯏꯇꯜ ꯄꯨꯟꯁꯤꯒꯤ ꯁꯛꯁꯦꯁ ꯑꯣꯏꯕꯒꯤ ꯑꯗꯨꯅꯤ ꯁꯛꯁꯦꯁ ꯑꯣꯏꯕꯒꯤ ꯇꯥꯏꯇꯜꯅꯦꯕꯀꯣ ꯐꯪꯉꯤꯕ ꯑꯩꯁꯦ ꯑꯗꯣ ꯃꯃꯥꯏ ꯑꯁꯦꯡꯕ ꯃꯤꯡꯗꯤ ꯃꯦꯝ ꯑꯃ ꯀꯧꯋꯦ ꯍꯥꯏꯕꯅꯦꯕ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯗꯤ ꯁꯨꯝ ꯃꯈꯥ ꯇꯥꯕ ꯁꯨꯝ ꯀꯣꯏꯁꯟ ꯂꯥꯛꯆꯒꯦ ꯑꯗꯣ ꯃꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏ ꯇꯧꯕ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯍꯣꯕꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯃꯥꯒꯤ ꯃꯁꯤꯗꯤ ꯀꯩꯅꯣ ꯁꯤꯌꯔ ꯇꯧꯕꯤꯌꯣꯅꯦ ꯃꯁꯦ ꯑꯩ ꯍꯧꯖꯤꯛꯁꯨ ꯑꯩ ꯗꯥꯟꯁꯀꯤ ꯑꯣꯖꯥ ꯑꯣꯏꯖꯔꯤ ꯖꯒꯣꯏ ꯁꯥꯕ ꯏꯁꯩ ꯉꯪꯕ ꯍꯧꯖꯤꯛ ꯈꯅꯥꯎ ꯌꯥꯗ꯭ꯔꯦ ꯑꯗꯒꯤ ꯁ꯭ꯀ꯭ꯔꯤꯞꯇ ꯅꯠꯇꯕ ꯂꯥꯏꯔꯤꯛꯀꯤ ꯑꯇꯣꯞꯄ ꯑꯩ ꯃꯦꯒꯖꯤꯟ ꯈꯪꯗꯦ ꯑꯗꯒꯤ ꯑꯩꯒꯤ ꯁꯕꯖꯦꯛꯀꯤ ꯑꯣꯏꯔꯣ ꯑꯩ ꯄꯥꯕꯒꯤ ꯍꯩꯅꯕꯤꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯄꯥꯝꯖꯕ ꯌꯥꯝ ꯂꯩꯖꯕ ꯑꯩꯒꯤ ꯍꯣꯕꯤꯕꯨ ꯃꯊꯥ ꯁꯥꯔꯒꯁꯨ ꯑꯩ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯄꯒ ꯑꯩ ꯇꯦꯕꯜ ꯂꯥꯏꯔꯤꯛ ꯑꯗꯨꯝ ꯆꯥꯠꯂꯩ ꯑꯃ ꯄꯥꯏꯈꯠꯂꯒ ꯑꯩ ꯑꯗꯣꯝꯗ ꯃꯥꯏꯟ ꯗ꯭ꯔꯥꯏꯚꯔꯁꯨ ꯑꯗꯣꯝꯗ ꯇꯧꯋꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯄꯥꯕꯁꯤ ꯌꯥꯝꯅ ꯍꯩꯅꯩ ꯁ꯭ꯀ꯭ꯔꯤꯞ ꯑꯃ ꯍꯦꯛ ꯐꯤꯂꯝꯒꯤ ꯑꯣꯏꯔꯣ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯛꯄꯁꯤꯗ ꯑꯩꯅ ꯁ꯭ꯀ꯭ꯔꯤꯞꯇꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ ꯍꯥꯏꯔꯒ ꯄꯥꯕꯁꯦ ꯃꯀꯣꯛꯇꯩ ꯂꯣꯏꯕꯐꯥꯎ ꯄꯥꯕꯤ ꯑꯗꯩꯗ ꯏꯊꯟꯗ ꯑꯦꯅꯥꯂꯥꯏꯁ ꯇꯧꯕꯤ ꯈꯣꯠꯄꯤ ꯃꯁꯤ ꯄꯥꯕꯁꯦ ꯌꯥꯝꯅ ꯍꯩꯅ ꯆꯠꯂꯦ ꯑꯩꯒꯤ ꯄꯥꯝꯖꯕꯤ ꯍꯥꯏꯇꯥꯔꯦ ꯄꯥꯕꯁꯦ ꯃꯃꯥꯒꯤꯗꯤ ꯌꯥꯝ ꯄꯥꯝꯖꯩꯕꯀꯣ ꯑꯣ ꯑꯗꯨ ꯃꯃꯥꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯍꯥꯏꯕꯤꯔꯝꯕꯅꯦ ꯑꯩꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯁꯤꯗꯤ ꯏꯄꯨꯏꯀ ꯁꯨꯞꯅꯒꯤ ꯑꯩ ꯃꯦꯇ꯭ꯔꯤꯀꯨꯂꯦꯠ ꯈꯛꯇꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯂꯥꯏꯟ ꯗꯥꯟꯁꯀꯤꯗꯗꯤ ꯑꯩ PG ꯑꯗꯒꯤ ꯗꯤꯄ꯭ꯂꯣꯃꯥ ꯂꯣꯏꯅ ꯂꯣꯏꯕ ꯌꯥꯕ ꯑꯩ ꯁꯕꯖꯦꯛ ꯈꯨꯗꯤꯡꯃꯛꯀꯤ ꯂꯣꯏꯕ ꯁꯕꯖꯦꯛ ꯈꯨꯗꯤꯡꯃꯛꯀꯤ ꯂꯣꯏꯔꯦꯕꯀꯣ ꯑꯣ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯩꯈꯣꯏ ꯋꯥꯍꯪ ꯐꯪꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯐꯤꯂꯝꯒꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯃꯃꯥꯒꯤ ꯗꯥꯏꯂꯣꯛ ꯈꯔ ꯑꯗꯒꯤ ꯁꯨꯝ ꯃꯌꯥꯝꯗ ꯁꯨꯝ ꯁꯤꯌꯔ ꯇꯧꯖꯒꯦ ꯑꯗꯣ ꯃꯃꯥꯁꯤ ꯐꯤꯂꯝꯗꯗꯤ ꯑꯩꯈꯣꯏ ꯐꯠꯇꯕ ꯑꯌꯥꯝꯕ ꯔꯣꯜꯗꯨꯗ ꯎꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯑꯐꯕꯤ ꯍꯥꯏꯇꯥꯔꯦ ꯑꯐꯕ ꯃꯆꯥ ꯍꯥꯏꯗꯤ ꯃꯃꯥ ꯂꯥꯛꯏꯕꯤ ꯃꯃꯥꯒꯤ ꯔꯣꯜ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯆꯥ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯇꯥꯔꯦꯀꯣ ꯃꯃꯥ ꯍꯥꯏꯗꯤ ꯃꯆꯥꯁꯦ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯃꯆꯥꯁꯤꯅ ꯂꯥꯏꯔꯤꯛꯁꯨ ꯇꯝꯕ ꯐꯪꯗꯕꯤ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯃꯑꯣꯡꯗꯀꯣ ꯃꯆꯥꯁꯦ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯉꯦ ꯍꯥꯏꯔꯒ ꯃꯃꯥꯅ ꯂꯥꯏꯔꯕ ꯀꯩꯅꯣꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯃꯥꯏꯅ ꯃꯆꯥꯗ ꯀꯩꯅꯣ ꯄꯤꯕꯗꯣ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯑꯦꯟꯀꯔꯦꯖ ꯇꯧꯕꯗꯣ ꯍꯥꯏꯗꯤ ꯊꯧꯅꯥ ꯍꯥꯞꯄꯗꯣ ꯑꯗꯨꯒꯤ ꯗꯥꯏꯂꯣꯛ ꯑꯃ ꯇꯧꯕꯤꯔꯣꯅꯦ ꯑꯩꯉꯣꯟꯗ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯨꯡꯗꯅ ꯂꯩꯔꯤꯁꯤ ꯃꯃꯥꯅ ꯃꯇꯤꯛ ꯆꯥꯗꯕꯗꯒꯤ ꯏꯆꯥꯅꯤ ꯈꯪꯍꯟꯕ ꯉꯝꯗꯕꯅꯤ ꯑꯩꯅ ꯁꯣꯟꯊꯔꯕꯗꯤ ꯏꯁꯥꯁꯤꯗ ꯎꯠꯄ ꯌꯥꯗꯦ ꯑꯩꯅ ꯁꯣꯟꯊꯕꯁꯤ ꯏꯆꯥꯗ ꯎꯠꯄ ꯌꯥꯗꯦ ꯏꯆꯥ ꯃꯅꯤꯡ ꯊꯨꯡꯅꯅꯕ ꯑꯩ ꯊꯋꯥꯏ ꯊꯥꯔ ꯐꯥꯎꯗ ꯑꯩ ꯍꯣꯠꯅꯕ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ 하여 너희는 잉통도가 그리라 여기 있자고 이만해 이시니 낭이랑 떠나마 이래기시니 이 싹이도 먹다 이 타와이 따라서 타가니 이만이고 하여 이마다 하여 너희는 잉통도가 그리라 이거게 야 근데 일단은 맞을래랍니다. 뭐 support 하이탈리 ꯑꯗꯣ ꯌꯥꯝꯅ ꯃꯃꯥꯅ ꯗꯥꯏꯂꯣꯛ ꯇꯧꯕꯤꯔꯛꯄꯁꯦ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯦꯟꯖꯕ ꯑꯃ ꯐꯥꯎꯋꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯈꯤꯕ ꯃꯃꯥꯒ ꯄꯨꯟꯅ ꯀꯨꯝꯈꯤꯕ ꯐꯤꯂꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯁꯤ ꯐꯤꯂꯝꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯏꯟꯁꯄꯥꯌꯔ ꯇꯧꯈꯤꯕ ꯑꯁꯤ ꯀꯩ ꯐꯤꯂꯝꯅꯣ ꯍꯥꯏꯔꯒꯗꯤ ꯇꯥꯇꯣꯝꯕ ꯗ ꯒ꯭ꯔꯦꯠ ꯇꯥꯇꯣꯝꯕ ꯗ ꯒ꯭ꯔꯦꯠꯁꯦ ꯑꯁꯤꯗ ꯑꯩ ꯍꯧꯖꯤꯛ ꯄꯥꯕꯨꯡ ꯀꯥꯏꯀꯨꯒꯤ ꯁ꯭ꯇꯥꯏꯜ ꯇꯧꯔꯛꯀꯦꯕꯀꯣ ꯃꯃꯥꯅ ꯅꯨꯃꯤꯠ ꯃꯇꯝꯗꯨꯗ ꯁꯥꯈꯤꯕꯗꯣ ꯐꯠꯇꯕꯤ ꯁꯥꯕꯗꯣ ꯑꯗꯨꯗꯣ ꯑꯗꯨꯃꯛ ꯇꯧꯕꯤꯌꯣꯕ ꯑꯗꯨꯗ ꯀꯥꯏꯀꯨꯗ ꯆꯩꯕꯗꯣ ꯄꯥꯕꯨꯡ ꯀꯥꯏꯀꯨꯗ ꯆꯩꯕꯗꯣ ꯑꯗꯨꯃꯛ ꯇꯧꯒꯦꯕ ꯑꯩ ꯁꯤꯒꯤ ꯈꯨꯗꯩꯁꯤ ꯌꯥꯟꯁꯤꯟꯒꯦꯕ ꯁꯤꯗꯀꯣ ꯑꯗꯣ
ꯑꯗꯨꯒ ꯍꯥꯏꯗꯤ ꯊꯕꯛ ꯁꯨꯔꯨꯔꯦ ꯃꯤꯅꯥꯏꯒ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯂꯩꯕꯗꯣ ꯑꯩ ꯍꯥꯟꯅ ꯆꯥꯄ꯭ꯔꯣ ꯅ ꯀꯧꯔꯛꯀꯦꯀꯣ ꯆꯥꯄꯨꯔ ꯍꯥꯏꯅ ꯀꯧꯔꯛꯄ ꯌꯥꯏ ꯍꯥꯏ ꯇꯣꯝꯕ ꯇꯣꯝꯕ ꯆꯥꯄ꯭ꯔꯣꯅꯦꯍꯦ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯆꯥꯄ꯭ꯔꯣ ꯃꯆꯥꯗꯤ ꯐꯥꯝꯗ ꯆꯠꯂꯨꯕꯗꯤ ꯌꯥꯗ꯭ꯔꯦꯃ 그래. ꯆꯥꯂꯨꯁꯦ ꯀꯥꯎꯔꯦꯃ 무슨 그 무슨 파트서 그거 야 저절로 막 가오니까는 뭐야 지금 무슨 헤이 석다티에 자루 자루서 자루 ꯅꯪ ꯐꯤꯁꯨ ꯑꯩꯁꯨ ꯐꯥꯝꯗ ꯑꯩ ꯅꯥꯏ ꯑꯩ 미나이 이승랑고 아이 이루자게 이승랑고 자루 마시하고 뭐야 지금 무슨 ꯑꯩꯒꯤ ꯌꯥꯅ ꯀꯩꯗꯧꯗꯣꯏꯃ 마, 랑 내가 시간 좀 했는데 자루 Samay daw ulit yan hindi. Ha? Samay daw ulit yan hindi. Paano? Ano naman? Ha? Ano naman? 아이 나 너나 말 좀 했는데 자루 Oo. sa iba't ilang na pinagdito sa kanya. Nung tare, mana sumana haraw na dialogue tawbaga yabirapse sim nuai belai te haitare patabi sabu sagre apabi sabu sagre adugo masidagi hen nuai belai tre haitare aduna khoi mamana video su yam sanganjaroi adu aloi pa haitare mamagi punsida penaba kari leibage haibado mayam do phongdo piramne mo ai pian da kai su lai jate ai mamana usi penaba di leramni ko phummaga punsida adu do mayam do phongdo piramne mo pian da ha hai se ai khanau ngai thaba siam ngai te ai mayam gi thogol su phasan taw janingi khanau jina pan oi da na ai bu nung sibi ba ai bu una bining ba ai nam ingon lak ba se ai na yes hoi na hai ba sing ngam da lai ri se ai sembi ba ma puna ai khanau se am na pi bi da na mayam gi thogol ai matam koi na phang ngam ba oi je ke mama phangbazu oibiu ana sarasu mamabu chode khurumjage mama phangbazu oibiu ado mama na saning haba sareng adi mama gi mama na saning haba sareng uti thongba haibu singbja na sa hoji lejaroge adu mama da makhata na amuk present tawjabe video da makha chatha jage hai okay adu leyoge mama pal heibina hai tare mama me mana sareng saning haibani na hai masa ina koi sareng momda lai adu ga sareng ju masih lere mama mathanda sai habni nungda adu mama na haibda mana nga je tawraga ngomagi amama morju akoi chaka ngaro wena sabni na sije akoi mama mathanda na sana bugi damta adum pisoi na kathala purage adu mama ada tawraga ngomagi mama chajar so adudi si tawrage wena ma ya ka tawraga ko ade ko ma okay tama baไม่ทันแล้ว मैं ngасagi khoi mama pal haibigi mama me magi nga do haidi mama mathanda leibuni na mama sem warni haibigi damta sai semdu ga khoi ready made dum pujare ase mama ai summa igia pa ma do hai jabane tu ga isa nu pa na sarien siela ga lai ru ga pure ai di khitang wa du aina silai ru so hai bana te ai di ingit ta gi bane ba ingit ta khangna se na tu ba ma di ingit ta khang ba de na loi thabak oi bang thore roi boina mama mama ngasigi di khoi video si matang sai lo sinjarage mama ko makata namina ba chance phang de di ung namjarake asigi di me